अहमद डायमंड टीवी चैनल में यंग ताबीरिबसिंगबु निर्मला थांगजम तराम नोकचरी हौजिक मखा चथजरकपदा लांथोकचरी नसिगी मतम मतमगी वाफम अमदे राशिफल Good morning, taram nokchari mayam punamakpo. Asigi ahanbada lokhatchariba matam-matamgi wafam ase Sanalaifak editorial kalamdagi lokhatchaba matam-matamgi wafam. Lamyanba hizam irawat Luchingba asigi wakhalon tabak oina onthokse. Manipurda luchingba kaya pokhre makhoigi manungda miyamna haujiksu amadi matung tarakpadasu yetnaba yaudaba Lucing Puril ni haina ikai khumnaba yaba luchingba singdi masing yamde miyoi poktama sagi oijaba haiba ama thamdana punsi katkiba aikhoigi luchingba ama haiba taragadi Lucing Puril hijam irabat ne Manipur gi khunaida nauna mikap thoktuna puwari gi anoba khongsap nama semlakpada hijam irabat chauna thodang laukhiba luchingba amani lamdam asigi khorirol loin silon Art and Culture kunai gi sanmilon amadi politics ta anauba yawol ama purakna bahona khibani korilol sana khonaba sports amadi drama na chingbagi ihauda mangjil thangkhiba luchingba amani Manipur gi ahan bache phong maitai chanu kumja lising amaga chamapan kungani thoida phongki kumja lising amaga chamapan nifuga tareta mitai chanu dagi anauba yuk chayol gi chefong oina phongki nong chuplom dagi Ithil ningthina changlakpana maram oidoraktuna mahakna iramba drama isai amadi sairengna chingba kayada lonyan yaurabasu wahan thok leiba amadi Manipuri khunaida ithil bibangam khiba luchingba amani mahakna sairangba amasung saipanba isai kaya marom phongduna Manipuri khunaibo mikap thoknaba paujel pirami Luching Puril asi kumjali singamaga chanipan mabudraga taruki September kuntrada haibadi ngasigi numit asida pisum oinam laikai da pokhi adubu apok pahizam ibungo hal laikhidabadagi apokpi chongtham ningol thambal ngambi na puduna irawati mane ibem tongi moirangkhom sogwaizam laikai gida laikhe apok pisu nauna kainakre manena hona biduna Johnston School da class 7 fau tamke madudagi mabai bungo Samarendra gitung induna Dhaka da class 9 fau tamke mahaki mithoi mihen ba matik mayai sing adu yenglaga matam dugi ningthauna mayambung Chandra Sakhi machaibe ma khomdon sana thajaduna mamak ibungo amasung Sadar Panchayat Court ki member hapke adubu mahak matam sangna ningthau kolgi arang arak ta tawraga laikhide otpi naibiraba lairaba miyam gidamak achetwa firep ka loinana ningthaugi subnam lainga ki mayok te lepa haurakhe miyam gi punsi semlakpada masagi phangpham thokpasing leijaba miyam gi mihutna semjaba laingak lon tangai fade haibasi irawatna khangkhe Masidagi Mahasabage Mari Shubha Mifam Singa Mifam Lisingamaga Chamapan Kontraga Nipanda Political Gidiman Pukhatke Madudagi Suba Mahasababu Political Party Oire Maduna Maram Oiraga Mahaki Tabak Tauba Amata Yauba Yararoi Haiba State Darbargi Order Tolakpadagi Irabat Member Gi Fam Tadoke Lausa Pathap Oina Piramba Member Gi Thagi Talab Lupal Kungamanga lau pari kungamanga handokhe miyam gidamak ningtamna mapanggal thokna thengna ba hauke asumna kumjal sing amaga chamapan kuntraga mapan nupilal makhatana lamjing bagidamak kumjal sing amaga chamapan nifugi January gi mapan da phaduna jail da thamke
Sahi sigi Mars kunya mangada takiba State Darbargi Wayelna chahi ahum miya takhe Imphal jail dagi Silet jail da thaki jail manungda Congress amasung community gi luching basing thengnarakpadagi mangonda karel kamret ama oibagi itil phangba ngamkhe komjali sing amaga chamapan nifuga humdoigi Mars ki kunda jail dagi thadorakhe adubu mahak Manipurda changhan khide Assam Communist Party na sinduna Kasar district ta leihankhe mafamdudasu lawmi singi ihau sagatki pungdong bamna phamba mifamda irang tholakpadagi irabat underground takhe Manipurda laiba yadabadagi mahak Myanmar da chenkhe tungda tangbo hairiba mafam aduda nongakhe matang asida panjaningbu wafamdi lamyan ba irawat ki punsi hiram khudingmakta miyam gidamak kathokpani aduga haujiki luching bani haijaribasing asina machinda miyam gini hairaga thabakna masagi oina tawbani politics ta sel haibasi changdaba yade haiba wakhalon asina mangda thamlaga lengakpasingna miyamgi maral lut tawri miyamgi I chuppi aduga ngasi September kontra asina lamyan ba irabat ki mapok numini haina laikatli irabat ki mafamda chapchaba ikai khonabagi pandamde mahangna pamjaram basing aikoina thabakta onthokpaduni haijaninge masini pujarakliba sanalai paktagi laukhatjaba matam matamgi wafam makha tarakpada kanglaipa ki maira editorial kalamdagi laukhatjage aikhoigi laingak loisingna pangdabagi saklon lauduna lairibasi miyamna yabagdagini aikhoigi laingak loi oiriba MLA minister singna Bharat ki Prime Minister Union Home Minister amadi mitai atai minister singbu mitna uba lai magni khanduna matam chupagi ira thawni tawduna leibagum tawi Delhi gi luching basing asina Manipurda yengliba midyang asi karamba midyang no haibadu khangjade masimangna housing Manipurda tha manga rom mai hauduna chaklaba matam asida aikhoigi laingak loi MLA amadi minister singna chakliba mai asi kannaba Bharat laingak na lofam thokpa thaudang adu lobiu haiba fawba haijaba ngamde haibadi aduki matik tona Bharat laingak ki makhada Manipur gi laingak sasan tawbadagi ngasi Manipur miyamna awabagi ipakta tabani punamak asi mathakta Manipur kannaba honabada mangjil thana chongthoktuna thauna fana lofam thokpa thaudang launaba honagadaba aikhoigi chief minister oiriba miyoi asinasu masagi phambal tamak khanduna laishanbadagi hauzik oiriba Manipur gi phibam asi oibani laingak loisingna mareibak Manipur amadi miyambu nungsidaba mareibak kannanaba lofam thokpa thaudang adu laudabadagi Manipur thugaiba pamasingna iramda Manipur thugainaba thabak honarakpani maduna laingak loisingi asoiba asi Manipur miyamna chumthoknaba honadana aikhoibu nahong saduna poduna leibum leiriba asi yamna lali hauji Manipur mai hauna chaklaba matam asida aikhoigi laingak loi oiriba minister MLA singna makhoina lai magni khanna lachabagum tawriba prime minister amadi union home minister unaba phangnabagi damakta Delhi da matam koina kem tawduna leiriba asi yamna ikainingaini makhoi unaba phangdriba fawba chahi kya Delhi da kem tawduna leigadawribano haiba wahang ama chongthoraklabani maduna penadanaba Manipur gi miyamna laingak loisingi mathakta akanba khongjang changsinanaba firep adu laurakpa tarabadi chafu kairaga kwakna harawi haibadu takhigani haina miyamna makhoibu ngakpiduna leibani haibasi khangpham thoi hauji Delhi da kem tawduna leiriba ruling MLA sing minister ga Manipur gi chief minister ga afaba mari leinadabagum tawi masigi mayek senglaba sengba khudam dikari gidamangta chief minister masamangna Delhi da khudlei thaduna thuduna chattuna MLA sing minister sing amata oina punsinduna Delhi gi luching basing unaduna Manipur da thokliba irang asi loisinana bahona bangamdribano makhoina Manipur gi miyam da utliba usit thawaidaba uttuna matam manghaliba asi yamna lali aduga aikhoigi leibak miyam gi maraktasu machoi tabagi mawong asi khak thokhalloidabani tonggi umbirel oigadawriba lamdam asigi maihorol singna hauragliba chumba ihau khongjang asisu leibak miyamna lamjing bigadabani haujik leibak miyam amata oina punsinduna Manipur miyam mai iklaba khangda ngaubagum ngauriba aikhoigi mipangda minister MLA singda chapchaba para adu tambiduna ireibak Manipur asikanana balofam thokpa thaudang adu lofam thoi masini pujarakliba kanglai paki maira dagi lokhatjaba matam matamgi wafam
ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯟꯗꯝꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯂꯥꯜ ꯂꯣꯏꯒꯗꯕ ꯃꯇꯝ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯦ ꯍꯥꯏꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯊꯥ 5 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯇꯣꯏꯅ ꯉꯥꯡꯅꯕ ꯋꯥꯐꯝꯗꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯣꯏꯒꯗꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯈꯥꯝꯖꯤꯟꯅꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯀꯤ ꯃꯈꯥ ꯄꯣꯟꯅ ꯏꯔꯥꯡꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯃꯇꯝ ꯂꯦꯞꯄ ꯉꯝꯒꯗꯕ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯟ ꯈꯥꯝꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯃꯅ ꯄꯦꯟꯗꯕ ꯉꯥꯛꯇꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯕ ꯂꯦꯞꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯟ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯂꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯊꯝꯕꯁꯨ ꯂꯦꯞꯇꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯒꯨꯝ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤ ꯋꯥꯡꯃꯗ ꯃꯤꯅꯝꯕ ꯋꯥꯐꯝ ꯈꯛꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯐꯝ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯛꯇꯕꯁꯨ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯔꯥꯟꯕꯅ ꯑꯆꯨꯝꯕ ꯁꯥꯅꯕ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕ ꯃꯤꯇꯩꯁꯤꯡꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯎꯍꯟꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯁꯛ ꯇꯥꯛꯄ ꯄꯨꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯅꯥꯅ ꯍꯧꯕꯅꯣ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯀꯌꯥꯃꯨꯛ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯂꯦꯡꯗꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯔꯩꯕꯥꯛ ꯂꯩꯇꯕ ꯀꯣꯏꯅ ꯆꯠꯂꯒ ꯈꯨꯟꯗꯥꯕ ꯑꯔꯦꯞꯄ ꯌꯨꯝꯐꯝ ꯂꯩꯇꯕ ꯃꯈꯜꯒꯤ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯇꯁꯦꯡꯅ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠ ꯂꯩꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯅꯕ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯤꯇꯩꯁꯤꯡꯕꯨ ꯃꯥꯂꯦꯝꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯂꯕ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕꯗ ꯈꯪꯗꯣꯛꯂꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯇꯩꯁꯤꯡꯕꯨ ꯑꯣꯏꯔꯣ ꯀꯨꯀꯤꯁꯤꯡꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯉꯥꯛꯄꯤꯒꯦꯔꯥ ꯉꯥꯛꯄꯤꯔꯣꯏꯒꯦꯔꯥ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯁꯥꯡꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯄꯥꯟꯗꯝꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯇꯝꯒꯤ ꯋꯥꯐꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯊꯧꯅꯥ ꯂꯩꯕ ꯊꯤꯕ ꯍꯨꯝꯕ ꯀꯟꯕ ꯑꯃꯗꯤ ꯀꯤꯗꯕꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯅꯊꯛ ꯊꯣꯡꯕꯅ ꯆꯥꯟꯕꯤꯕ ꯋꯥꯠꯂꯤ ꯋꯥ ꯉꯥꯡꯕꯁꯨ ꯂꯨꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄ ꯌꯥꯈꯤꯔꯣꯏ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯌꯦꯠꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯟ ꯇꯥꯟꯁꯤꯟꯕꯗꯁꯨ ꯈꯨꯆꯥꯎ ꯊꯥꯕ ꯌꯥꯒꯅꯤ ꯑꯍꯩ ꯑꯁꯤꯡ ꯁꯥꯕ ꯂꯝꯆꯠ ꯀꯥꯝꯕ ꯃꯤ ꯂꯣꯏꯅꯕ ꯆꯥꯎꯅ ꯃꯥꯡꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯋꯥ ꯊꯥꯖꯒꯅꯨ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯅꯝ ꯇꯥꯟꯅꯔꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯒꯅꯤ ꯅꯥꯄꯜ ꯊꯥꯗꯣꯛꯎ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯕ ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯍꯛꯆꯥꯡ ꯈꯤꯡꯕ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯩ ꯀꯔꯀ ꯔꯥꯁꯤ ꯅꯆꯥꯛ ꯅꯔꯜ ꯆꯥꯎꯈꯠꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯤꯅ ꯀꯤꯅꯕ ꯅꯨꯃꯤꯠꯅꯤ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄꯗꯤ ꯍꯩꯂꯩꯇꯦ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯈꯔ ꯋꯥꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤ ꯂꯧꯁꯤꯡꯅ ꯄꯥꯡꯒꯜ ꯑꯣꯏꯅ ꯆꯠꯂꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯆꯨꯝꯕꯅ ꯄꯥꯡꯒꯜ ꯑꯣꯏꯌꯨ ꯋꯥꯐꯪꯅꯒꯅꯨ ꯑꯃꯗꯤ ꯑꯐ ꯑꯄꯨꯟꯒꯤ ꯂꯝꯗ ꯆꯦꯛꯁꯤꯟꯕ ꯐꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯀꯟꯌꯥ ꯔꯥꯁꯤ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯑꯣꯏꯖꯕ ꯇꯥꯟꯕꯗ ꯈꯨꯆꯥꯎ ꯊꯥꯕ ꯌꯥꯔꯅꯤ ꯂꯥꯏ ꯒꯨꯔꯨꯅ ꯊꯣꯏꯅ ꯆꯥꯟꯕꯤꯒꯅꯤ ꯂꯦꯡꯗꯕ ꯂꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯍꯥꯟꯅꯗꯩ ꯍꯦꯟꯅ ꯐꯩ
ตุลาราศีไลบักฟาวเห็นกันนี่มียามกิมาเต็งนะอรูปทับปังกันนี่โนลุงน่าจัดปะสาวบัดพัดทับเกไฟเลยสาปักขังสิงกีโอยนะไม่ปากันนี่บริษัทราศีกุสาวทาบามาตังซาเดเย็นนะบาปามกันนูฟูรุฟมารุขันบะลุยมีนาดีฟนะสนากันนี่เย็นนะบาคันทักินีหันทักินีตุงกิชินบะให้เลยสาปักขังสิงกีโอยนะมาตัมมังมันเห็นกันนี่ดานุราศีเราสิงเจ้าบนะอมดีที่บ่หมบักกันบนะการนาบามดีทับปังกันดะบะหลังน้าหลังเจนคราดีอุรกันนี่มาหูเจ้าบนะดีตาทีรีเลยสาปักขังสิงกีโอยนะคราดีฟกันนี่มกราศีอาราปกมาเต็งลงนาบยารอยโนลุกนัดจัตรบดีนัทักทงเบกมุกนากนีนัจานานายมียามกิลำดัดหนึ่งบทงลอยเลยชาปักขังสิงกีโอยนาลายบักคราดีฟารานีกุมบาราศีสาวหนึ่งบ้ามาดีไกนุเสียนาบัทาวดกนังกันีอิงเทานายต้มเทาปังกันูอักขังอาหิวะตมักเล่ากัดบันมินีเลยชาปักขังสิงกีโอยนาลายบักไลเตอารมณ์เป็นมินราศีหนึ่งบ้ามาปัจจาบะมาจานมานายจักขวัดปะอภบมิงเซตฟังบ้านนารัลฟังบินงายจะบันมินีอภาพุนนับกิเดลัยดีชาปักขังสิงกีโอยนาลายบักไฟมาสินิปุจารักลิบังสีMatam-matam Wapham amadi rasifal. Tabiri basing amadi miyang tabiri basing bo. Nirmala thangjam na kurum jari.